ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯒꯤ ꯆꯦꯅꯦꯜꯅꯤ. ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯂꯤ. ꯆꯦꯅꯦꯜ ꯃꯆꯥ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯃꯨ. ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯃꯌꯥꯝ, ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ. ꯋꯥꯔꯤꯁꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤ ꯚꯨꯃꯦꯁ꯭ꯋꯔ ꯀꯧꯏ. ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ ꯈꯪꯅꯕ, ꯆꯍꯤ 13ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ. ꯁꯨꯞꯅꯒꯤ ꯈꯪꯅꯕ ꯀꯨꯏꯔꯦ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯨꯏꯅ ꯈꯪꯅꯔꯒ ꯃꯁꯥ ꯃꯁꯥ ꯊꯕꯛ ꯇꯧꯕ, ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯗ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯅꯁꯨꯅꯤ ꯍꯦꯟꯅ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯁꯦ. ꯑꯁꯨꯝ ꯇꯧꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯍꯜ ꯂꯃꯟꯒ ꯐꯖꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯒꯤ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯅꯟꯗꯤꯕꯂꯥꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯨꯍꯣꯡꯗꯧꯕ ꯊꯥ ꯃꯈꯥꯏꯗ ꯉꯥꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ. ꯏꯃꯥꯟꯅꯕꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯁꯨ, "ꯏꯇꯥꯎ, ꯀꯩ ꯇꯧ ꯍꯥꯏꯕꯒꯦ? ꯏꯇꯥꯎꯅ ꯄꯥꯝꯕ ꯑꯝꯇꯪꯗꯤ ꯍꯥꯏꯌꯨ. ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔꯥ? ꯑꯩꯈꯣꯏꯅ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ. ꯅꯪ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯋꯥꯈꯜꯗꯣ ꯏꯐꯛ ꯐꯛꯆꯤꯜꯂꯒ ꯑꯗꯨꯝ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯑꯅꯤ" ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯁꯨꯛꯇꯥ ꯇꯥꯔꯝꯗꯦ. ꯑꯗꯨꯝ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯕꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯝꯃꯤ. ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯗꯣꯛꯇꯔ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ. ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯅ ꯃꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯒ ꯑꯣꯏꯕꯒ ꯊꯕꯛ ꯇꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯟꯗꯤꯕꯂꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯇꯨꯡꯗꯒꯤ ꯑꯃꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯏ ꯆꯥꯏꯊꯔꯝꯃꯤ. ꯅꯨꯡꯉꯥꯏꯕꯗ ꯍꯥꯏꯅꯔꯝꯃꯤꯕ ꯏꯃꯨꯡꯅꯤ. ꯑꯗꯨꯕꯨ ꯃꯇꯣꯟꯗ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯃꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯚꯨꯃꯦꯁ꯭ꯋꯔꯁꯤ ꯃꯃꯤꯠꯇ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯅꯟꯗꯤꯕꯂꯥꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯎꯕꯁꯤ ꯇꯧꯔꯛꯈꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯜꯂꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅ ꯋꯥ ꯂꯣꯠꯄ ꯌꯥꯗꯕꯗꯒꯤ ꯀꯣꯟꯅ ꯐꯣꯡꯂꯛꯄꯅꯤ. ꯑꯩꯈꯣꯏꯁꯤ ꯅꯟꯗꯤꯕꯂꯥ ꯂꯩꯈꯤꯗꯕ ꯊꯥ 6ꯃꯨꯛꯀꯤ ꯃꯇꯨꯡ ꯚꯨꯃꯦꯁ꯭ꯋꯔꯅꯒ ꯆꯥꯛꯀ ꯈꯔ ꯆꯥꯅꯤꯡꯉꯛꯄ ꯑꯃꯗꯤ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯟꯁꯤ, ꯃꯈꯣꯏꯗ ꯃꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ. ꯃꯔꯨ ꯑꯣꯏꯅ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯃꯃꯥꯈꯣꯏꯅꯁꯨ, "ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯥꯁꯦ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯎ ꯌꯥꯗ꯭ꯔꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯈꯔꯗꯨꯗꯤ ꯌꯥꯔꯦ. ꯅꯈꯣꯏ ꯈꯔ ꯑꯝꯇ ꯑꯩꯈꯣই ꯌꯨꯝꯁꯤꯗ ꯄꯨꯜꯂꯨ. ꯏꯃꯥ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯟꯒꯦ, ꯆꯥꯅꯕ ꯅꯈꯣꯏꯅ ꯇꯧꯔꯒ ꯅꯃꯥꯟꯅꯕꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯏꯃꯥꯁꯨ ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ. ꯑꯗꯨꯅꯅꯦ, ꯅꯈꯣꯏꯅ ꯐꯅꯕ ꯑꯃꯨꯛꯇꯗꯤ ꯇꯧꯕꯤꯔꯝꯃꯨ. ꯏꯃꯥꯅ ꯏꯆꯥꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯁꯨꯀꯥꯎ ꯀꯥꯎꯖꯔꯣꯏ" ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ. ꯑꯩꯅ, "ꯍꯣꯏ ꯏꯃꯥ, ꯑꯁ ꯀꯞꯀꯅꯨꯁꯦ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ. ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯚꯨꯃꯦꯁ꯭ꯋꯔꯁꯦ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯏꯃꯥ" ꯍꯥꯏꯅ ꯑꯩꯁꯨ ꯈꯨꯝꯂꯝꯃꯤ. "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯌꯥꯝꯃꯤꯈꯩ ꯐꯩ. ꯃꯥ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯔꯤꯃꯨꯛ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯃꯌꯨꯝꯗ ꯁꯟꯗꯦ ꯑꯃꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯝꯃꯤ. ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯅꯕꯗ ꯗꯤꯄ꯭ꯔꯦꯁꯟ නාꯕ ꯃꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯃꯑꯣꯡ ꯁꯨꯛꯃꯥꯟ ꯃꯥꯟꯗꯕ, ꯁꯨꯛꯈꯪ ꯈꯪꯍꯟꯗꯕ ꯌꯥꯎꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯕ ꯃꯤꯁꯤꯡꯁꯤꯅ ꯁꯨꯏꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯚꯨꯃꯦꯁ꯭ꯋꯔꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯗꯤꯄ꯭ꯔꯦꯁꯟꯂꯥ ꯍꯥꯏꯅ ꯈꯔ ꯄꯥꯈꯠꯄꯒꯤ ꯄꯨꯝꯅꯃꯛꯁꯤ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯈꯥ తాꯅ ꯑꯩꯈꯣꯏꯅ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯑꯣꯡꯗ, "ꯑꯦ ꯏꯇꯥꯎ ꯃꯌꯥꯝ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯦꯟꯖꯥꯡꯒ ꯁꯦꯝ ꯁꯥꯗꯅ ꯂꯣꯏꯔꯕꯅꯤ. ꯅꯣꯏꯗꯤ ꯆꯥꯕꯈꯛ ꯆꯥꯔꯒ ꯍꯟꯗꯧꯔꯦꯅꯦ, ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ. ꯑꯗꯨꯗꯤ ꯌꯥꯔꯣꯏꯀꯣ. ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯗꯒꯤ ꯐꯦꯡꯉꯛꯇꯕ ꯀꯣꯟꯌꯥꯝ ꯑꯃ ꯂꯩꯔꯤ, ꯑꯗꯨꯁꯨ ꯐꯦꯡꯈꯤꯗꯧꯅꯤ ꯅꯣꯏꯅ" ꯍꯥꯏꯅ ꯐꯥꯒꯤꯒ ꯇꯧꯔꯛꯏ꯫
ꯑꯩꯈꯣꯏ ꯏꯔꯛꯇꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯃꯦꯍꯃꯥꯟꯅꯤ, ꯃꯦꯍꯃꯥꯟ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯈꯪꯗ꯭ꯔꯣ ꯅꯪ? ꯉꯁꯤꯗꯤ ꯊꯕꯛ ꯀꯩꯝ ꯁꯨꯗꯕꯤ ꯆꯥꯔꯨꯔꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯊꯕꯛ ꯍꯥꯏꯕ ꯍꯧꯅꯗꯦ, ꯅꯪꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯆꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯁꯤꯗ ꯌꯨꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ ꯏꯃꯥꯟꯅꯕ ꯍꯩꯔꯣꯛꯇꯒꯤ ꯑꯔꯕꯤꯟ ꯀꯧꯕ ꯑꯃ ꯌꯥꯎꯏ꯫ ꯃꯥꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯁꯤꯗ ꯍꯦꯟꯖꯥꯡ ꯇꯦꯁ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯅꯤꯡꯂꯛꯂꯕ ꯖꯥꯠꯅꯤꯗ꯫ ꯑꯃꯨꯛꯇꯣꯏꯕ ꯑꯩꯉꯣꯟꯗ ꯈꯨꯅꯤꯡ ꯊꯤꯟꯗꯨꯅ, ꯚꯥꯏ ꯈꯔ ꯄꯥꯏꯁꯦꯃꯤ ꯀꯔꯤꯅꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯏꯍꯥꯡ ꯍꯥꯡꯉꯦ ꯇꯧꯔꯤꯁꯦ, ꯍꯦꯟꯖꯥꯡꯒꯁꯦ ꯏꯆꯪ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯀꯩꯅꯣ ꯚꯥꯏ, ꯏꯃꯥꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨ ꯀꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯔꯒ ꯂꯣꯏꯁꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯉꯁꯤꯒꯤꯗꯤ ꯈꯥꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯚꯨꯃꯦꯁ꯭ꯋꯔꯅ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯏ ꯑꯃ ꯇꯧꯅꯤꯡꯉꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯩꯅ ꯂꯣꯏꯅ ꯊꯝꯃꯝꯃꯕꯅꯤ, ꯑꯉꯥꯡꯕꯤ ꯑꯣꯏꯅ, ꯑꯉꯧꯕꯤꯗꯤ ꯇꯧꯔꯅꯨ, ꯑꯩꯒꯤ ꯀꯥꯁꯤꯗꯅꯦ ꯐꯠ ꯆꯠꯂꯨꯔꯣ, ꯑꯗꯨꯗꯨꯒ ꯁ꯭ꯋꯥꯏꯗꯗꯤ ꯏꯃꯥ ꯀꯥꯈꯠꯂꯛꯂꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯌꯥꯝꯗꯤ ꯌꯥꯝꯗꯕꯅꯤꯀꯣ, ꯌꯥꯅ ꯌꯥꯅꯕ ꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯚꯥꯏ, ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯁꯤꯗ, ꯋꯥꯅꯕ ꯉꯁꯤꯗꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯅꯕ ꯌꯥꯕꯁꯤꯕꯨ ꯀꯩꯗꯧꯋꯤꯒꯦ, ꯏꯃꯥꯅ ꯈꯪꯉꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯚꯨꯃꯦꯁ꯭ꯋꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ, ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ, ꯑꯩꯗꯤ ꯇꯧꯔꯔꯣꯏ, ꯅꯣꯏ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯆꯪꯂꯒꯅꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯁꯨ ꯈꯔꯅꯒ ꯊꯛꯅꯤꯡꯕꯒ ꯃꯥꯅ ꯍꯥꯏꯔꯛꯏꯗꯨꯒ ꯊꯥꯒꯖꯕꯗ ꯈꯨꯠ ꯊꯥꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯃꯥꯒꯤ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯖꯤꯟꯈꯤꯕ ꯑꯃ ꯎꯈꯤ꯫ ꯅꯨꯄꯤꯒꯤ ꯁꯕꯥꯟꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯐꯖꯅ ꯈꯪꯉꯤ, ꯃꯔꯝꯗꯤ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯎꯍꯧꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯃꯥꯒꯤ ꯀꯥꯗꯣ ꯍꯦꯛ ꯆꯪꯉꯛꯄꯁꯤꯗ ꯃꯤꯠꯁꯤ ꯊꯨꯞꯂꯤ ꯊꯨꯞꯂꯤ ꯇꯧꯔꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯀꯞꯂꯥꯛꯁꯤ ꯆꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯏꯇꯣꯝꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏ ꯈꯣꯡꯒꯁꯤ ꯂꯣꯏꯅ ꯁꯤꯊꯔꯦ ꯀꯔꯤꯅꯣ, ꯊꯥꯕꯜ ꯆꯣꯡꯂꯨꯕꯁꯤ ꯃꯉꯥꯏꯔꯦ, ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯌꯔ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯤꯗꯅ ꯍꯦꯟꯅ ꯇꯧꯔꯛꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯋꯥꯗꯤ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯁꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯊꯛꯇ꯭ꯔꯤꯉꯩꯗꯒꯤꯅꯦ ꯅꯤꯁꯥ ꯄꯥꯜꯂꯕ ꯀꯔꯤꯅꯣ ꯎꯏꯔꯨꯝꯕꯨ ꯇꯧꯔꯛꯏꯅꯦ, ꯀꯩꯅꯣꯃ ꯇꯧꯔꯦꯗ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯇꯦꯁ ꯇꯧꯅꯕ ꯍꯦꯟꯖꯥꯡ ꯄꯨꯔꯛꯂꯤꯗꯨꯒ ꯌꯨ ꯊꯛꯄꯗꯣ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯊꯥꯡꯃꯩꯕꯟꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯩꯅꯣꯅꯦ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯐꯛꯂꯥꯡꯁꯤꯗ ꯊꯦꯠꯂꯤ ꯃꯌꯥꯝꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯌꯦꯡꯂꯨꯏ꯫ ꯃꯇꯝꯁꯤꯗ ꯐꯛꯂꯥꯡꯁꯤꯗ ꯁꯝꯃꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯇꯨꯝ ꯈꯔ ꯂꯩ ꯑꯀꯪꯕ ꯈꯔꯒ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ, ꯃꯤꯔꯥꯡꯒ ꯑꯣꯏꯔꯤ ꯖꯥꯠꯂꯥ, ꯂꯩꯁꯤꯗ ꯌꯦꯠꯁꯟꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯗꯦ, ꯆꯥꯕ ꯊꯛꯄꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯔꯤꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯑꯣꯏꯅ ꯚꯨꯃꯦꯁ꯭ꯋꯔꯁꯨ ꯇꯦꯡꯀꯣꯠꯇ ꯍꯦꯟꯖꯥꯡ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯁꯨ ꯃꯥ ꯆꯪꯂꯛꯄꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯃꯥꯒꯤ ꯕꯥꯠꯔꯨꯝ ꯂꯣꯝꯗ ꯍꯥꯏꯖꯤꯟꯈꯤꯕ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯗꯣ ꯃꯨꯔꯤ ꯃꯥꯒꯤ ꯃꯔꯨꯝꯃꯣꯏ ꯀꯩꯑꯣꯏ ꯏꯟꯅꯔꯛꯄꯗꯨ ꯎꯔꯛꯈꯤ꯫ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯅꯠꯇꯦ, ꯃꯝꯂꯤꯁꯨ ꯇꯧꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯥꯝꯅ ꯐꯪꯕ ꯖꯒꯥ ꯑꯣꯏꯗꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯑꯩꯅ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯏꯇꯥꯎ ꯚꯨꯃꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯩꯅꯣꯝꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯗ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯏꯟꯅꯔꯛꯑꯦ ꯀꯩꯅꯣꯝꯃ, ꯑꯝꯇ ꯑꯣꯟꯊꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯒꯤ ꯋꯥꯅꯤ, ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯩꯅꯣꯝꯃ ꯏꯟꯅꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯈꯨꯝꯂꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯉꯛꯄꯅꯤ꯫ ꯆꯨꯝꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯏꯟꯅꯔꯛꯏꯅꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯑꯉꯛꯄꯅꯤ꯫
Adubu ngaihaktangdudadi miyamduka wawa gaga adumak bhab usiludabani. Adubu aikoigi itaw Bhumeshwarsi kainomadi tawrabani hanaga manataba mawong amati utle. Asumna aikoisi chak chaba toklaga ima khoiga amuk phaminaduna wari watai khara tawrami. Aingonda mamangda ima khoina lona itaw Bhumesi atopa nupi ama kabak khara khangnahanaba amanida semo haina hairakhiba laikre. Aduna mayam pulap pulingai sida aisu matang chare haudok haurage khanduna itaw nangbu haisu haibani adumna kuina leibadi yaba natte aduna kaino khara kanna khananaba tawsidana haina hairami. Aina wafamsi hairabasida masing noklambadagi launa sakfam hanjanki aduga kaino khanaba haisiba bai haina hairi. Aisi khara khautakti charabani adubu kaisu nateda adum nangdo adumaina sum laibasu yadaw nate ima khoisu sum sonjilakani aduna imung sisu mi yamjadabaga khara khanaba yare haibanida haina hai. Masida itaw Bhumeshwarsi masasi karino thak nikpadawna tawrai aduga ima khoidagidi ai lairi aina seba tawgani aduga itaw nangna aingonda taksilakpagi thoina mathau tadabra haina khalli aina hek saurakpani. Aisu magi mawong sida wa makha taba nungairaroi khanduna hoi chumme tawna phadawdo adum taw haina haijanarami. Aduga aina imada yengluba matamdadi imasi asa kairaba mi amagum sakpamsi ihan hanjanbadawna tawrami. Asum tawna aikoisu Bhumegi mataw sida upai leraroi haibasi khanglami. Nungthilgi pung 3 muk tarakpa adwaidadi aikoisu thenge hanarasi hainabadagi ima pabung khoida chatlage hairamduna thoklai. Adubu aise imaduna khangkau kaurakhi aduga ibungo ima ichawari amta sanadaba yade kanada mateng nirudoino su khangde imagidi ichanang natana laite nadawsi amukta kansi aina hairi. Aina ima kaidoba yaurage iman asuk thawai wana hairisibo haina hanglammi. Masida Bhumegi mamasina aingonda waloina asumna haidorakhi. Ibungo asum tawbani natawse kainoma tawre wakhal lainagi wari ngakta natte mongonda tawribase karigumba laitingi khara ayatpa leibadawna ure. Ima khoisu maga laiminaribase yumasida kina leiribani. Nahansu aina amaibi ama tanurupa matamda aikhoigi imungsida aikhoigi irakta asiba thawai ama thona tinaduna leire na hairi. Aigi ichanupase numidangbu hek takradi yum mathaksida kaharaga magi thokpa matonda murum sonduna kanagumba amaga wari watai tawbagi mawongda adum tawi. Imadi masitang khanbasida awaba ama oirabani haina tamlai. Masida aina ima adu yam henadi khanjalunuda masu phonda wari sanabagumba oiramni thoidoknasu thajaba phate asumbasida adubu kai tawba yabano haibado yengminase. Imana nungaitraga aigisu laitingi maramda akhangba lei ama khoiga tanaraga loire aina hai. Imaduna amuk ibungo nate phondaga wari sanaba nate aina yengdawga yenglabani. Imungsidasu nupi ama leibadawna adumak tawi. Imadi kire yumsida itomtaga leihawdawba haiduna hairi. Aduga amana yumsida lai khurum thoksi haibasimadi natawsina sukya yade ma khangdabi tanaraga laigi thauram khara lona tawrubadusu kamaina khangmano khangde imungsida mana ranjawa mani sagatlibase haina hairi. Aisu wari mayamse taruraga isada chingnaba amada ama leibadagi ngasai Bhumegi kada samoy kayoy tawba matum khara tasilaga thetpadu hek ningsingaktana aina imada adugi potsaktu karino haina hanglammi. Matamsida imasi yamna kina khangde bungo mana kai doino thedine kari potsakno haibadu khangde ado afabdi natte imungsisu tamnabada loirabani ado nangsu thenge ngasigidi hankro ado yamna thuna upaya mata tawsi ima pau phawrake haina hairi. Aisu chinda hoi ima haina bodi haijai adubu isada chamamnaba amadi tanba amadi dum phawrami. Tam khara haukre
ꯑꯩꯒ ꯚꯨꯃꯦꯁ꯭ꯋꯔꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯚꯨꯃꯦꯁ꯭ꯋꯔ ꯈꯪꯍꯟꯗꯕꯤ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯗꯨꯅ ꯁꯦꯜ ꯑꯗꯨꯝ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯋꯥꯕꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯀꯥꯎꯗꯦ ꯑꯗꯨꯉꯩ ꯚꯨꯃꯦꯁ꯭ꯋꯔꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯈꯤꯕꯗꯣ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯔꯣꯏꯕꯗꯗꯤ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯑꯃꯥꯏꯕꯤ ꯀꯧꯖꯔꯒꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯏꯟꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯟꯗꯤꯕꯂꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯇꯥꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯗꯨꯗ ꯑꯁꯤꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔꯁꯨ ꯂꯩꯔꯦ ꯑꯗꯨ ꯍꯥꯟꯅ ꯃꯥꯡꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯚꯨꯃꯦꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯄꯪꯆꯦꯟꯗ ꯆꯦꯟꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯚꯨꯃꯦꯒꯤ ꯃꯃꯥꯡ ꯃꯍꯥꯗ ꯏꯟꯖꯟꯗꯨꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯀꯨꯏꯅ ꯁꯨꯝꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯚꯨꯃꯦꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕꯗꯨꯁꯨ ꯃꯥꯡꯇꯥꯛ ꯑꯣꯏꯅ ꯊꯦꯠꯂꯨ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯏꯃꯨꯡꯗꯨꯗ ꯂꯩꯅꯕ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯊꯦꯠꯂꯤꯕ ꯁꯝ ꯃꯥꯟꯕꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯚꯨꯃꯦꯗꯗꯤ ꯈꯪꯍꯟꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯩꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯎꯅꯕ ꯐꯥꯎꯕꯗ ꯂꯣꯟꯅ ꯀꯌꯥꯗꯤ ꯎꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯟ ꯃꯅꯥ ꯅꯥꯏꯗꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯁꯝ ꯃꯀꯣꯟ ꯃꯥꯟꯕꯗꯣ ꯍꯦꯛ ꯂꯧꯊꯣꯛꯎꯕꯗꯒꯤ ꯚꯨꯃꯦꯁꯤ ꯑꯉꯥꯎꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯀꯧꯅ ꯉꯥꯡꯅꯕ ꯌꯥꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯤ ꯏꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯇꯝ ꯈꯔ ꯃꯥꯒ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯀꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯆꯥꯛ ꯀꯟꯅ ꯆꯥꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯐꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯁꯝꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯗ ꯊꯦꯡꯂꯛꯄꯗꯧꯅ ꯇꯨꯀꯠꯆꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯁꯣꯔ ꯑꯁꯥꯕ ꯑꯃ ꯍꯣꯟꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ "ꯍꯦ ꯍꯩꯅꯗꯦꯍꯦ" ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯁꯦ ꯂꯦꯝꯞꯁꯦ ꯑꯃꯇ ꯊꯥꯜꯂꯛꯎꯁꯦ, ꯃꯩꯁꯤꯅ ꯃꯔꯣꯜ ꯑꯃ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯦꯝꯞꯇꯣ ꯊꯥꯜꯂꯕ ꯇꯨꯡꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯆꯧꯕꯗꯨꯗ ꯂꯥꯞꯇꯛ ꯂꯣꯏꯅ ꯐꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯋꯣꯡꯗꯨꯗ ꯚꯨꯃꯦꯗꯤ ꯀꯔꯤꯅꯣꯃ ꯈꯪꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯗꯕꯤ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯆꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯇꯨꯝꯕꯗꯨꯁꯨ ꯚꯨꯃꯦꯒꯤ ꯀꯥꯗ ꯇꯨꯝꯕꯅꯤ꯫ ꯑꯩꯗꯤ ꯚꯨꯃꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯁꯤ ꯍꯥꯟꯅꯒꯤ ꯚꯨꯃꯦꯗꯨ ꯁꯨꯛꯅꯠ ꯅꯠꯇ꯭ꯔꯦ꯫ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯩꯔꯦ꯫ ꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯨꯗ ꯋꯥꯁꯤ 2-3ꯗꯒꯤ ꯍꯦꯟꯅ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏ ꯃꯃꯥꯡꯗ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯌꯥꯅꯕ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣই ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯚꯨꯃꯦꯒꯤ ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯁꯤ ꯋꯥꯎꯔꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯝꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯎꯗꯦ꯫ ꯚꯨꯃꯦꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯥꯗꯤ ꯏꯁꯤ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜꯁꯤꯕꯨ ꯃꯄꯥꯟꯗꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯀꯁꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯁꯣꯔꯣꯠ ꯍꯥꯏꯅ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯍꯧꯔꯦꯗꯅ, ꯑꯩꯕꯨ ꯀꯩꯅꯣꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ? ꯇꯧꯔꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯖꯟꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯁꯤ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯏꯁꯨ ꯋꯥꯎꯔꯤ ꯎꯏꯅꯤꯡꯉꯛꯄ ꯃꯇꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯥ ꯃꯅꯨꯡꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫
Matamsida aisi fuklauna hokotuna yengluba kandadi bumesi pamungdagi kumthaduna murum sonuna leirambani. Aisi tawri mayamsidadi kainadraduna hokotlaga mai thalami aduga bumeda nangbu ngawrbo ahingsida amukai jage na ngausinai noibo tumoko phagi sanaba yaba matang nate haina hairami. Masida bumena itaw kirabo nangbo haina hanglai mana asumna aina phawribasi chapchana haidorakpasida aisi amuka hena magi matawduda kirami aduga kainu ki bahaibo wahisi ai khangde nang saiki thonge ayengne doctor ramda chatlaga layeng thoktradi yararoi airami. Maram icha chadana nok tuna masi amuk phamungda kakhatuna tumkhirami. Aisi wakhalda imung sida kaisu kuine leiba yaroi dawriye ai onthokna haina kitreda tawrise haina khalami. Koi imungda tawribasi ayuk haiba leite numidang haiba leite adum tamnai. Khwaidagi hena tamnariba mafamsi bumigi ka amadi yum mathak adugani. Aidi yum mathak tubudi suka kadre haibabu magi kadudadi tumlibanina upai leite senfam leiramde. Nungthil nongmang mingna tumna hipnaba matamsidana amuk toiba yumjau sida potchai taba langbagi makhol ngaktani tadawribase. Aina imanoibu asuk yamna sathirabasibu kamaina nahangkhai leirino haina hai. Imaduna ibungo sini leiribase nahangine amai biduna haibudadi tapna farakani masa matonda chatkidobani hai. Tubu karino henjelakpagi mawong tawri isibo haina akhoi ani wari sanai. Asumna makhoi gi syntax taki ising soktok soksen tawbagi makhol haudong sisu yame makhoi de laklaga chiknari base aduga amana makhoi gi thongda thitliba idhau pakhang mitam haigadra adudo hekta makhada tarakpasi tawrami. Yotpina liyaisilaba phawba kanaba leite. Makhoi gi imungda lai fataba leisanduna asuk yamna phibam chadana tamnaribasi yumgi lai gadi leitraphaja ala haina khanbani. Lai doksu thai tubu leitabigi mawong ama itaw tawrami. Isada yum ama changbada ingna chikpa amadi tarumba ama phawbudo makhoi imung sidati supau phawde. Aduga amana ngasi ngarangda tinarakpa imanabasu natte bhumesi hana makhoi gi imungda changbada phawba nungaibado hojikti akibana mahut sinkre. Aina laimit ubagi haijabadi natte tubu miyoibagi indri manungda phawba haiba amadi leibani madu yenglaga haijabani. Makhoi gi imungda leiba aroiba numitugi numidangni yamna thajatana numidang dumadi kaya tamnabu khotba tawramde ichik na leirami. Ima babung aikhoi ahumna lai hayengdi bumi si masana chatsi yadrabasu namduna pharaga gari achawududa amai bidugi manakta puduna amuktang khurum thosi haina khanabani. Amai bidunasu laithau tawge haiduna hairaga leirabani. Asumna ichik-chikna numidang adumadi aikhoisi tumnarami. Atubu aigi mang oi ha oi bumi kadada aina hek tumliba pamungdu hek phangmangsida nupi ama maning onsanduna makhong sangna tingthoaga leiba ama uraki. Aisi kibadi phawrami adubu mangni ko kiba yade imungda kiba patte khanduna aina he ningjariba yumlai oiba sibu chinda sonjarami aduga sor sangna honduna leirami. Aduga ngaihaki matungdagidi aina urimiba singdu ukidre aduga mitka pholakpadasu nongalagasu leirami. Asumna aina yahorakpadadi bumedi hoduna leirami. Nahangaidi thengna hobaduda ngasi nganna horamibasida aidi kharanga ure aduga ima khoisu mathang haugatnarai. Ngayak leiraba tungda bumi si su udre kadai chatkrabano haidana kaunarami atuba sukum khumakte. Adudagi pakhatnaduna koithi thinaba matamdadi terestuda thori yanduna masa matomta sijaduna leirami. Matamduda bumigi mama mapa anina tawkiba mayamdo ai tasengni yengba ngamkide. Mayamsu mama mapa amana macha kainabada phawba machaktu khangbiyu. Asumna bumina leikhidribasi kanagumba amanadi wakhal lainani haiba yai. Hoi chummi masisu ai yaningi maramdi bumigi punsisida ningba kaiba amadi soidana yauki
ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯅꯥ ꯈꯛꯇꯅ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯕꯝꯗꯨ ꯑꯣꯏꯍꯜꯂꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯛꯎꯗꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯨ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯚꯨꯃꯤ ꯑꯁꯤ ꯃꯦꯗꯤꯀꯦꯂꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯗꯥꯏꯒꯅꯣꯁ ꯇꯧꯔꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯗꯨꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯚꯨꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯩꯅ ꯇꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯃꯨꯛꯃꯨꯛꯇꯤ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯃꯈꯣꯏꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯀ ꯀꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯖꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯑꯃꯨꯛ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯖꯔꯛꯀꯦ꯫ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯁꯤ꯫ ꯊꯥꯒꯠꯆꯔꯤ꯫